एक्सीडेंट की थौदोक्ता मोरे पुलिस की Addl.Sp Sokle Nangkre Constable Ma Laikidre Pausi Paunilkon Pausedagi Lokasabani Laibak Tiba Gari accident ki thawdokta Moreh Police Station ki Addl.Sp MD Riyazuddin Sokle Nangkibaga loinana mahakasanmi nakhiba Police Constable amana laikanaba ngamdana laikidre haidi hairiba laibak thiba thawdok asi ngasi ayuk pung 6 lom taba duaida Tengnopal Police Station ki manung chanba Imphal Moreh lambi paringi Sinam lamkhai amadi Bongjang ani gi marakta thokibani haidi thawdok aduda Addl.Sp Moreh MD Riyazuddin amadi ASI MD Yunus Khan Sokle Nangki aduga soglaba Police Constable amana laikanaba ngamdana laikidre haidi laikidraba Constable adugi mamingna MD Abdul Latif Kawi Sangrampam Part 2 Serapur dagi ni haidi ngasi Imphal dagi border town Moreh da thoram ama saru yarunabagi damak Moreh tamna jangsin khibagi lambida khudong thiba thawdok adu nangkhibani haidi soglaba personnel sing Imphal gi Sire Hospital da layeng chathari haina su paw sina makha tari ATM dagi sel huranba geng khopu amagi mioi mari police na phare pausi kangleipak ki Meira pause dagi lokachabani Uttar Pradesh dagi laktuna lamdam sigi tongan ba mafam singda hangliba ATM singdagi yamna haithoi singthoina sel huranba geng khopu amagi mioi mari police na phagat pangam le hairi pausi na hai haukiba numit kharani asida lamdam sigi tongan mafam singda hangba ATM booth ahum dagi tongan ba device sing sizinaduna chap manaba thawongda sel huran khibagi thawdok thokhraba matung police na Sijenbagi tabak chatharakpada geng khutpu adugi mioi mari phagatpa ngamkhibani pharaba mioi mari adudi Uttar Pradesh dagi Narendra Pratap sahi kunthra Himanshu Singha sahi kunthra Ajit Singh sahi kungamari amadi Sarvesh Singh sahi kungani kawi makhoi mari ngarang Chief Judicial Magistrate Imphal West ki court puthoglaba matung tha asigi taruk phawba numit mangani judicial custody da remand laukhre police ki pawna hai pharaba mioi mari aduna atenba matamgi manungda ATM booth singdagi lupa lakh 3 Modraga Mari Lokthoklamle haiba Khangbangam MSCB gi branch manager na mamang thagi kunthada city police ki OC da ATM booth singdagi sakhangdaba singna sel huran khre haibagi wakanama lakpodagi police na thijen humjinbagi thabak chathabada geng khutpu asina Imphal gi Thangal Bazar da leiba Manipur State Corporation Bank ki ATM booth dagi sel lokthoknaba honaringai police na phagat pangam khibani haidi lal loisallo ing tappa pame haiduna ima tare na lu koktuna kangla phawba cycle thorokre Pausi Paunilkon Pause dagi lokachabani Kuki militant singna maitai dal andarakpa ngasi sahi amama pung pharo phawba maitai singa suki matik awaba mayoknare laingangna awaba si kokhanbiyu ingtappa hanjal haleu Manipur maset tahanba yaroi haiduna awang segmai kaujeng leima youth development organization na sinduna awang segmai dagi ima tare na lu kokthokuna awang segmai kaujeng leima mamang lekai dagi kangla phawba cycle thawduna chatkre ima singi khongcharadu awang segmai kaujeng leima youth development organization ki president Chanambam Gaurahari administrative committee Fayengi BJP chairperson Angom Gojendro na lamthaki lu kokthokuna khongjang changsin khibi ima taret adudi CH Sobita KH Inaubi M Santi M Ibenu K Sobita TH Nanaw amadi KH Premilani khongcharatuna kanglada thunglaba matung ibudok pakhambagi khubamda thoniki saruk yakhibi khwairakpam ongbi Inaubi khongchar aduga mari leinana phongdokhibada aikoi ingtapna leiba pami Manipur gi saktam kaibi yaroi Housing Manipur da leiriba miyam aduki matik lana sina awaba jaitheng pire awaba haibabu mitai gi pawrokda lu kokpada len tabaga sap manare haibaduni phibam asida nupi singi leiteng oiriba samphawba kokthoklaga miyam mamangda thoragliba sigi maram lengakna lumna logadabani India amadi Manipur lengakna lana si athubada losilo Manipur maset tahanba yaroi haiki makha satharakpada Arambai Tengol gi koronganba amadi Robin Mangangna update kya toragli medudi yeknaba thengnabadi araibani e masel da yeknabagum khalliba mahaki nuaitabaduna maraiba mapuruptagi hena maru oi khanba oijaba khudong chabagi damak e masel hatpa ngamba kaya sinani ekhoi mai pakpa ngamdribase asomna korona thamlagle mathangda Robin Mangangna 30 unit 80 na koliba jaga lam 42 sida donation demand karimata tawba laite gari phadok phajin su laite 30 unit ki kangbuni haijinba phattaba tawba geng kharagi complaint unit ta lage aduguma thengnarabadi khulleikaina pharaga police ta natraga aikoida sinabiyo 30 unit na ngasi phawbada mingonda kaigadaba thaba amata tawkhidre